Water supply scheme gi motor pump Thugairamle, Chennabani Haibasinggi yum Meeyamna Amang-Ata Thokhankhre. Thoubal District ki Yaripok Police Station gi manung channa leiba Yaripok Pechi Khulgi, Manipur lenga ki PHED Department na paikhatpa, water supply scheme gi ising chingkhatnaba, electric motor amadi, electric fuse na chingbasing ngarang ahing, masak khangdaba singna sofa kaiduna, Thugaiduna Amang-Ata Thokhankhre. Pechi Khulgi Meeyamna Chennabani haiba mioi amagi Yaripok bamo lekaida leiba yum yekhai Thugaiduna Amang-Ata Thokhankhre. Meeyamgi mifam pangthoktuna warep kaya amasu lawkhre. Meeyamna mayum makai thugaikhraba mioi ani adudi Pechi Khulgi hauzikna Yaripok bamo lekai Kenel Mapalda yum hongduna leikraba Kaisam Brojendro Singh chahi nifunithoi apokpa leikhidraba Kaisam Chauba Singh amasung Pechi Khul maktadagi yumnam muktani. Thodok thokfamdagi press na fangba pauda ngarang ahingda masak khangdaba singna Thugairamle ba water supply scheme asi Jal Jeevan Mission gi makhada PHED Department na paikhatpa scheme amani. Semgat sagatpagi ayamba saruk loisinduna ising piba yabagi fibamda leirabani. Sangaduna Meeyamda ising piba haudrabasu khul asigi Meeyamna thengnariba isingi awaba asigi uraga ngasidagi Meeyamda ising piba haunaba haiduna thorang tawduna leibani. Chairak asida masak khangdaba singna water supply scheme asigi electric motor pump yekhai Thugairambe electric fuse fuktuna pukhiba amadi motor pump da masak khangdaba thau haijalami haiduna khoisaunaraba khulgi nupa nupi mayam amana Chennabani haiba mioi anigi yum kaising adu Thugaiduna Amang-Ata Thokhankhibani. Nakal amaramda acid haijinba motor pump Thugairamle hairiba thodok aduga hiram amatada mari leinade hairaduna Kaisam Brojendro na hai water supply scheme sariba mafamasi makhoigi pata lamdani makhoina mapuni haiduna court case leinaribani haujiksu court na injunction tawduna thamlibani court case leiriba mafamasi da leiba water supply gi power house ta sakhangdaba singna reagent acid hapsile haibagi pawa mangarang tai adubu yamna laibak thibadi thodok adugi karigumba evidence amata leitana lamgi mapuna tawbani haina ngasi mahaki mayumda case chenariba mioi kharagi thawin singdagi Mahaki mayumda changlaktuna Thugairambe yamna laibak thibani. Mahaki yumgi thongnau TV, laptop, desktop na chingba lupa lakh 15 gi mal chal sing Thugairamle. Masida natana Godrej sa thamba sanamohor kunlom amadi marup ki thamba sale oina lupa lakh 5 su pubikhre haina maral sirakli. Yaripok bamo lekaida leiba yum khakta natana Pechi da leiba mahaki mayamba singna leiriba yumsu Thugaibire. Hanadagi sukhulдagi tanthokpiduna awachaitheng kaya piduna laklaba faubada pendadana ngasi sumahaki yamlaba mal chal sing manghanduna awaba chaitheng piriba asi thamoi sokna nungaite maramasina water supply gi pochai Amang-Ata Thokhanbada generiba mioi sing athubada thidoktuna maralgi matik chaba action lokhatpiu loinena mahaki yum kai sing Thugaiduna mal chang kaya ama Amang-Ata Thokhanbiramba selama di sana pubiki ba asida generiba sing busu fabiduna Aingi oiba action lokat piu haina Brojendro na marilenaba singi pukning chingsilakhi. Water supply je yanabagi thakte ising matam khara tharole hauji ising thaba phangdre ising thandre Brojendro la thingdana adubu ujik asi ahingmak aikhoigi water supply da leiriba haidi maigi nungi loina sato ama tans kaino do hoi khinaba ising khinaba je simana loi sato ga poison hapsalame peci ge asung yamba mi jaw lising mari banga leiba pose ma mathanna hat ke haiba posi da khoidi yaba sungam ngamoi tasena do ma akhoi mayamna manga magana le magi mathakta chapcha ba khoi action la khoi chaga khoi Pechi Khulgi water supply gi machine jing motor jing haiba Brojendro sina Thugaidana ngasi ahing Thugairamle aduna Pechi Meeyamna houdna magi mayum kai Thugaini sedena khongjang akang jangani Pechi Meeyam ma langnariba lamju huralaga panba patanong da katna sarkar jaya ba pira ba mana uti ga party ga to na Meeyam case khara panjalam ga to mana otole masa maksu bamol kai leiraga Pechi da lebi mina te ma se aduna Pechi da ma le ma katuka karang ga to le Meeyam phata ba ngang nim se aduna Pechi Meeyam na hol kna mai mayum kai Thugai ga side han ba khongjang amona mana case kap kap ta amo hena ba khongjang chengthel kani adugi mathakta khoi Pechi singi adugi matik waba khuladu oire aduna masi mari lebi department ne yengin biu aduga makha tarak pone Thugai bisa khoi police da complaint ma tawja khare adu police na ju phabi wai ba yadre horenga henga tawno le Pechi khunja adugi matik langnare yam sengna har kana Pechi khun Meeyam ja awa adugi matik nange ai tungju hapchalame yengo ma tawi thabak se mi kuna maksimana tawi harassment mayam se sini akona yam penadre